Imphal Municipal Corporation IMC na kunba maphamsing amadi Greater Imphal da hanadagi thamlamba containment zone adu laingak na hauzik oiriba COVID-19 gi phibam ase yengduna megi 13 phawa makhata na sangdokhibana Greater Imphal gi manung channa leiriba THANGAL BAZAR amadi PAONA BAZAR gi dukan sing thonglona khrei masigi mathakta laingak na ngarang thokhiba order amagi matung inasu ima kaithel amadi thangnana leiriba temporary market sing su thonglon khrei Greater Imphal gi mafam singda hanadagi athingba thamlakhiba amagi matung inasu essential services natana atopa makhal amatagi gari sing changbada athingba makhata na chathari amadi maru oiba akoibada leiba kaithel singsu phambada athingba thamkhre Lilong Kendra gi oina napsagi makhada piba lairaba singi tha ahumgi Jengi saktung ngasi phawba phangdre mari lainaba singna thigat piraga lairaba miyamda athuba matamda phanghanaba sinbiyu haina ngasi Lilong Block Congress Committee na sinduna Lilong Kaithel manakta leiba masigi office mamangda SOP gi kanglon ngaktuna Congress workers singna wakat mifam phamkhre wakat mifam aduda Lilong asigi napsagi chahi asigi tha ahumgi cheng phangdri Napsagi sengdi lairaba miyam gini lairaba miyam gi chakhau thadat piganu haibana chingba thaba placard kaya paiduna wakat biphamadu chathaki India da COVID-19 gi phibam nongma nongmagi khudong thiba henjil lakliba ase yenglaga malem gi laibak sanna India da tengbang pibasu hengalakli haukhiba numit taruk ni da US dagi taruk lak hanna airlift tawduna phibam soklaba anaba sing layeng naba sizinanaba Remdesivir course lising kungi BL LAKH ama lising kun manga India gi oxygen gi awatpa ase main khatpa yanaba local supply center singdagi refill tawba yaba cylinder lising amaga chamnga nungsittagi oxygen lawba yaba mobile oxygen concentrator chamnga ga yankhairom yorakre India da haukiba pungkon mari asda COVID-19 gi positive oba masing lakh mari lising tara mari ka chama marphunipan thengna khibaga loinana malem da hairiba pungpham asida khwaidigi yamna positive oiba thengnaba laibak India na oikhre hauzik laibak asda active case masing lakh 36 lising nifu mangaga chama humpu mari leiri loinana hairiba pungpham asigi manungda miyoi lising ahumga chamnga tara manga laikhidrei ngarang phawada India gi oina COVID-19 dagi ngathoknaba vaccine dose crore tarataruka dasmik mari nipan kapkhre masigi manungda ngarang phawada masagi sahi tara nipan dagi na nifu mari phawada leiba miyoi lakh ani lising humphuni thoiga chamapan kuntrani thoida COVID vaccine gi ahanba dose kapkhre Dravida Munitra Kazagam DMK gi luchingba MK STALIN ngasi ayuk pung mapan taba matamda Tamil Nadu gi anawa chief minister oina governor Banwarilal Purohit na wasak lawkhrei Raj Bhavan da wasak lawbagi thauram aduda MLA kuntrahum doi amagasu Tamil Nadu gi cabinet minister oina wasak lawki Tamil Nadu gi hane deputy chief minister oiramba STALIN Tamil Nadu gi nipalak suba chief minister oire Masagi sahi humpunipan survey STALIN asi tam mangarak Tamil Nadu gi chief minister oiramlaba laikhidraba Karunanidhi gi machanupani Karunanidhi na laikhidraba gi tungda STALIN na DMK gi anisuba president oina thaupuduna lakhi